थौरम संदोक्तुना ताहंजरिबा से 91.2 मेगाहर्ट्ज दा संदोक्चरिबा डायमंड रेडियो चैनल असिगी अहानबा थौरम परेंगनी टेक्निकल की ओइबा खुदोंसादबा खरा लैबदगी गुड मॉर्निंग डायमंड मतम खरा थेंथना हौखिबा सिगिदमक ताबेरिबा सिंगना ngakpigani हौजिक थौरमगी मखा तारकपदा गुड मॉर्निंग डायमंड की थौरम तामिनसे Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiriba channel asi 91.2 megahertz da sandok chariba Manipur की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम ने प्रोग्राम असके खुथांगदा नुंतिगी फोंगलिबा पाउसे खन्ना नैनबा अमदी मियाम की पुंगनिंग द फाउबिरपा पुंगनिंग की वखलोनबु अखोय मयाम खन्ना नैनदुना तानामिनबगी अदुगुमलबा अखन्नबा प्रोग्राम ने हौजिक लेक्जरे अदोम की दमकता डायमंड रेडियो ना संदोकचरी गुड मॉर्निंग डायमंड गुड मॉर्निंग Good morning. Good morning, Diamond. Good morning. Good morning, Diamond की थौरम ताबेरिबा सिंगबो पुष्परानी लाइश्रमना तराम नोक्सरी हौजिक नुक्तिगी फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामदा पिचरी ngasi yaifharaba meragi tarama panipanba English ani kun October gi tarik taruk lepapok panumit asigi ahanbada maruipa pau ECI na wangoi saitu amasung singhat AC gi su marak chemical November gi tarik tareta pangthoklagani haina lauthokre Manipur की केस मसिंग लिसिंग तरानी थोई हेनख्रे लेखिदबा मसिंग अमा हेंगलक्तुना हुंबुद्रागा मंगा सुख्रे ओजा सिंगना मायोक नरिबा खुदोंचादबा सिंग सजेशन सिंग खंगलकनबा कंप्लेन बॉक्स एजुकेशन एस की डायरेक्टरेट थमलगनी हाइना एजुकेशन मिनिस्टर सोरोखाइबम राजेना फोंदोरकले बायोफ्लॉक टेक्नोलॉजी सिजनदुना ngaayokpagi thabak chief minister na yangsinkhre hepatitis C virus discover tawbagi damak scientist ahumda medicine ge Nobel Prize pikhre lockdown komthorak padangai ringaida tuition fee amuk thiro hairak padagi mama mapa singda awaba ama mayoknare hairi
ꯁꯤꯡꯗ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕꯒꯤ ꯁꯦꯜ ꯂꯧꯅꯅꯕ ꯑꯌꯥꯕ ꯄꯤꯕ ꯂꯩꯔꯝꯗ꯭ꯔꯦ, ꯄꯥꯔꯀꯤꯡ ꯐꯤ ꯂꯧꯔꯤꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯐꯝ ꯀꯧꯀ꯭ꯔꯛꯇ ꯅꯨꯡꯒ ꯇꯤꯌꯔ ꯒ꯭ꯌꯥꯁꯀ ꯆꯥꯏꯅꯔꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ ꯊꯦꯡꯅꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 70 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 700 ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯒ ꯂꯩꯍꯜꯂꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯃꯤꯑꯣꯏ 25 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯤꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯂꯣꯡ AC ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ACꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯅꯕ ꯃꯇꯝ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 28ꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯋꯥꯡꯒꯣꯏ AC, ꯁꯥꯏꯇꯨ AC ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ ACꯒꯤꯁꯨ ꯃꯔꯛꯀꯤ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 8ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ECIꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯇꯦꯟꯍꯣꯞ ꯌꯨꯍꯥꯂꯨꯡꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯄꯦꯟꯗꯦꯃꯤꯛ, ꯂꯣꯀꯦꯜ ꯐꯦꯁꯇꯤꯚꯦꯜ, ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯐꯣꯔꯁꯁꯤꯡꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯡꯒꯣꯏ, ꯁꯥꯏꯇꯨ ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ ACꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯖꯣꯏꯟꯠ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ ꯔꯥꯃꯥꯅꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ECIꯅ ꯋꯥꯡꯒꯣꯏ, ꯁꯥꯏꯇꯨ ꯑꯃꯁꯨꯡ ꯁꯤꯡꯍꯥꯠ ACꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯅꯕ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯏꯁꯨ ꯇꯧꯕꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 16 ꯂꯩꯄꯥꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯧꯒꯅꯤ꯫ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 10 ꯂꯩꯄꯥꯄꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ꯫ ꯃꯤꯔꯦꯞꯆꯦꯁꯤꯡꯒꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 19 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯔꯦꯞꯆꯦ ꯋꯤꯗ꯭ꯔꯣ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 23 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯏꯒꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯚꯣꯠꯅ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 8 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯥꯗꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛꯅ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10 ꯂꯩꯄꯥꯄꯣꯛꯄ ꯅꯨꯃꯤꯠꯇ ꯆꯠꯊꯒꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯅ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ, ꯄꯤꯅꯤꯡꯕ ꯁꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯪꯍꯜꯂꯛꯅꯕ ꯑꯦꯖꯨꯀꯦꯁꯟ ꯏꯁꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯃ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯏꯁ ꯑꯃꯁꯨꯡ ꯁꯝꯒ꯭ꯔꯥ ꯁꯤꯛꯁꯥ ꯃꯅꯤꯄꯨꯔꯅ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDSꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯉꯔꯥꯡ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯂꯩꯔꯕ ꯃꯇꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯃ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯦꯖꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯅꯧꯅ ꯈꯤꯟꯒꯗꯧꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯁꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯊꯥꯗꯗꯨꯅ ꯋꯥꯀꯠꯂꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯝ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯋꯥꯡꯒꯣꯏ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯤꯁ ꯐꯥꯔꯃꯔ ꯂꯣꯡꯖꯝ ꯕꯣꯁ ꯃꯩꯇꯩꯅ ꯕꯥꯏꯑꯣꯐ꯭ꯂꯣꯛ ꯐꯤꯁ ꯐꯥꯔꯃꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯌꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯈꯤꯕ ꯑꯁꯤꯗ ꯐꯤꯁꯔꯤꯁ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯣ ꯂꯨꯈꯣꯏ, ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯍꯩꯁ ꯈꯥꯟ,
Secretary to CM Ningthaujam Geoffrey, Fisheries ki Director N Gojendro amasung official kyasu saruk yakhi. Arunachal Pradesh ki Chalang district ki Manmaun Road talaiba Tenmau Sinden manakta nahan ayuk pung mapalom tabada taramapan suba Assam Rifles ki convoy da attack sathakiba si lona athingba thamkraba NSCN GPRN UNFA I amasung RPF PLA na sathakibani haina claim tawrakli. Lalhaurup ahum asina punna thadorokpa cherol amada attack asida Indian Force ki personnel ani laikhidabaga lunana personnel kaya aso apan nanghanki. Ning tamba hanjilhanabagidamak Wesiagi miyamna haukiba diket mari asi lanthengna duna lakli. Indiana Wesia lamdambu namduna lawsin kiba asigi mayokta makata na ihau haukigani haiki. Imphal West ki 9 Thangmaiban Assembly Constituency dagi Congress ki ticket ta karakkiba MLA Khumuksam Joy Kisan gi mathakta file tawrakpa election petition gi High Court of Manipur da satharakliba YL gi makha taba saruk singidamak witness marigi maming yawba list ama pikhalakre. Hepatitis C virus discover tawbagi damak scientist ahumda medicine gi Nobel Prize pikre. Medicine gi lamda Nobel Prize pangkraba scientist ahum asi American Harvey J. Alter, Charles M. Rice amasung British scientist Michael Houghton. Sweden gi capital Stockholm da Nobel Committee gi head Thomas Palman na Nobel Prize for Medicine gi winner singi ming lauthokki. World Health Organization na malem gi tungan balaibak singda hepatitis C case million humbudra hena leire amasung sahi khudingi leina asina mioi lak marirom sihali haina so pari. Pawasi makhatana pijari. Malem gi yamna asoba health problem ama oiraktuna mioi kayada cirrhosis amasung liver cancer nahalakpagi masak ama oiriba bloodborne hepatitis asi lanthengnanaba honabada lawkiba thaudang singbu sakhangba oina makhoi ahumda Nobel Prize asi pibani hainasu jury singna phongdokhi. Nobel Prize asida yauriba Swedish kronor million tara chaurakna dollar billion 1.1 euro da lakh mapal lising yangkai amasung gold medal ahum asi scientist ahum asina punna phangminaragani. Lakliba December gi tarik tara da Stockholm da pangthokadaba scientist Alfred Nobel lekhidabagi anniversary thauramda mana asi scientist ahum da lanthokani hairi. COVID-19 leina laisana maram oiduna matam sangna complete lockdown tawruraba matungda lengakna lockdown komthorakpadagi leibak miyamna khajik sor hondoknaduna thabak inkhang suba hongnarakpada ngairingeida state asida leiriba higher secondary school kharagi authority singna mahiroi singi ani suba installment tha asigi manungda athuba matamda thidoknaba WhatsApp ta che tharakpadagi parents singna awaba kaya mayoknare haide. State asigi tongan ba mafam singda leiriba mahiroi singi mama mapa singna phongdorakpagi matung ina higher secondary school kharagi authority singna WhatsApp ta tharakliba coffee asida kumja inglising ani kun ga mathoi gi academic session gi damak tuition fee gi ani suba installment lokhatnabagi state government ki order amagi matung ina athuba matamda
ꯄꯦꯔꯦꯟꯠꯁꯤꯡꯅꯁꯨ ꯑꯅꯤꯁꯨꯕ ꯏꯟꯁꯇꯜꯃꯦꯟꯠ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯈꯣꯝꯒꯠꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯅꯤꯁꯨꯕ ꯏꯟꯁꯇꯜꯃꯦꯟꯠ ꯄꯤꯕꯤꯔꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯇꯝꯍꯟꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯔꯛꯇꯨꯅ ꯊꯕꯛ ꯁꯨ-ꯅꯣꯝꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯔꯝꯅ ꯑꯅꯤꯁꯨꯕ ꯏꯟꯁꯇꯜꯃꯦꯟꯠ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯔꯒꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯈꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯁꯨꯕ ꯏꯟꯁꯇꯜꯃꯦꯟꯠ ꯄꯤꯕꯤꯔꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕꯅ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯗꯨꯅ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯕꯗꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯅꯅꯕ ꯄꯥꯡꯊꯣꯛꯂꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯏꯂꯦꯛꯁꯟ ꯑꯃ ꯑꯣꯏꯗ꯭ꯔꯦ, ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯗ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ (MPCC)ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯛ ꯖꯅꯁꯛꯇꯤ ꯄꯥꯔꯇꯤ (LJP), ꯀꯤꯁꯥꯟ ꯁꯦꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯊꯥꯡꯈꯣꯂꯥꯟ ꯕꯥꯏꯇꯦ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯍꯣꯜꯈꯣꯃꯥꯡ ꯕꯥꯏꯇꯦ ꯌꯥꯎꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯅꯧꯅ ꯌꯥꯎꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ kunthra-8ꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯕꯥꯕꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯗ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯂꯩꯉꯥꯛ ꯁꯧꯒꯠꯄꯗ ꯌꯥꯎꯔꯤꯕ LJPꯒꯤ ꯊꯋꯥꯏ ꯀꯌꯥ ꯄꯨꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯔꯇꯤ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯕꯤ.ꯖꯦ.ꯄꯤꯅ ꯇꯧꯕ ꯅꯝꯊꯥꯛ ꯈꯪꯂꯛꯄꯗꯒꯤꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯅꯧꯅ ꯌꯥꯎꯔꯛꯂꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯆꯤꯡ-ꯇꯝ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯒꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯗꯤ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯈꯟꯒꯗꯕ, ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯈꯟꯕꯤꯔꯛꯎ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯡꯍꯠ ꯌꯥꯎꯅ ꯑꯦ.ꯁꯤ ꯈꯔꯒꯤ MLAꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯇꯝꯕꯤꯔꯁꯤ꯫ LJP ꯀꯤꯁꯥꯟ ꯁꯦꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯊꯧꯃꯤ ꯑꯣꯏꯔꯝꯕ ꯀꯌꯥꯅ ꯅꯧꯅ ꯆꯪꯂꯛꯄ ꯑꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ K.H. ꯔꯇꯟꯀꯨꯃꯥꯔ, ꯇꯤ. ꯃꯪꯒꯤ ꯕꯥꯕꯨ ꯑꯃꯁꯨꯡ MPCCꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫
इम्फाल म्युनिसिपालिटीगी मनुंगदा गाड़ी हेक खांबगा से मचेत अमा पुथोक्तुना पार्किंग फी लुपा 10 कुन फाउबा लौननबा मरी लेनबा ऑथोरिटी अमतना अयाबा पीबा लेरमद्रे इम्फाल म्युनिसिपल कॉर्पोरेशन IMC गी अयाबा ऑर्डर याउदना इम्फाल दा पार्किंग फी लौरिबा एजेंसी सिंग गी मथक्ता मतिक साबे एक्शन लौखनबा ट्रैफिक कंट्रोल पुलिस की SP खोइसनाम शर्मना इम्फाल वेस्ट डिस्ट्रिक्ट की SP के मेगाचंद्रदा अईबा चेरोल अमा पीख्रे ट्रैफिक कंट्रोल पुलिस की SP न खुयेक पीदुना पिसिनखिबा चेरोल असिदा कोविड-19 की लाइचत असिना मरम ओइदुना थंगाल कैथेल पौना कैथेल MG एवेन्यू अमदी कंगलापाट ममांगना सिंगबा मफम सिंग असिदा हाना पार्किंग ओइरंबा असि मखा ताबा ऑर्डर अमा थोक्ट्रिबा फावबा लेपनबा अमदी हाइबा मफम सिंग असिदा गाड़ी अमता खामदनबा हौखिबा मार्च की तारीख कुन इम्फाल म्युनिसिपल कॉर्पोरेशन ना ऑर्डर थोक्खिबा लेरबनी अदुम ओइनमक हाइबा मफम सिंग असिदगी तोंगान लनाई एजेंसी क्याना मियामदगी पार्किंग फी लौबगी थबक मखा ताना अदुमक सथबा थेंगनरे मसिगी सुमथक्ता द नेशनल हाईवे एक्ट इंग 1953 की सेक्शन 9B की मखादा नेशनल हाईवे सिंगदा पार्किंग तौहनबा यारोई हाइना अथिंगबसु लेरिबनी असिगुंबा अथिंगबा कया असि लेना प्रभा फाउंडेशन NTLYC YCVALCH यूथ वेलफेयर सोसाइटी CYVA नचिंगबा लनाई एजेंसी क्याना हाइबा मफम सिंग असिदगी पार्किंग फी लौबगी थबक असि लेपतना चथरहंबनी हाइरे इम्फाल वेस्ट डिस्ट्रिक्ट की सेगमाई AC की मनुंग चनबा कौक्रक्ता सागतलिबा नेशनल स्पोर्ट्स यूनिवर्सिटी NSU की मफम सिंग डिमार्केशन तौरगा फेंसिंग खानबा पिलर युंगनबा थौरांग तौरकपदा खुंजा सिंग इरांग हौरखरे इरांग लाक्सिननबा पुलिसना कापा टियर गैस साउरबा मियामना लंगलकपा नुंगा चाइनरकपदा असो अपन कया मरुम यावखरे हाइरी थौदोक थोफमदगी फंगबा पाउदा NSU की सागतपगी मखा चथरकपा ओइना यूनिवर्सिटी असे सागदबा मफमसिंग डिमार्केशन तौदुना फेंसिंग पिलर सिंग युंगनबा ngarang ayuk pung 8 ताबा मतमदा इम्फाल वेस्ट DC N प्रवीण मसामक याउना सेंटलमेंट की स्टाफ सिंगबो इम्फाल वेस्ट डिस्ट्रिक्ट की पुलिस टीमना ngak सेलगा डिमार्केशन तौगदौरिबा सेंजम चिरांग अमति हराउ थेलगा लोनबा मफमदा संगसिनखिबनी अदुबु मफम अदुदा हानदगी लेरंबा मसिंग यामलबा खुंजासिंगना मफम असे कांगपोकपी डिस्ट्रिक्ट की मनुंग चनबनी मरम मदुना डिमार्केशन तौगे हाइरबसु कांगपोकपी डिस्ट्रिक्ट की एडमिनिस्ट्रेशन तौगदबनी हाइना अथिंगबा पिरखी हाइरे अदुबो इम्फाल वेस्ट DC की माइकेदगी डिमार्केशन तौगदरिबा सेंजम खुनौ विलेज नंबर 40 सीट नंबर 4 हाइबा मफम असिमक्ति इम्फाल वेस्ट डिस्ट्रिक्ट की मनुंग चनबनी ममांग सही इंग 2018 गेजेट नोटिफिकेशन थोकपदा यावख्रबनी हाइना खुंजासिंगदा वखल ताहननबा हाइबदा उंखनरकपदगी चावना इरांग थोकलखिबनी मसिंग यामलबा खुंजासिंग असिना चिंथक्तगी नाउरी अमदी नुंगना पुलिस अमदी इम्फाल वेस्ट डिस्ट्रिक्ट की एडमिनिस्ट्रेशन की टीम असिदा लंदारकपदा पुलिस ऑफिसर अनि यावना पर्सनल कया नाउरीना पांदुना सोखी हाइरे पुलिस की माइकैदगिसु इरांग असी लाक्सिननबा टियर गैस अमदी स्मोक बॉम्ब कया कापखी इम्फाल वेस्ट डिस्ट्रिक्ट पुलिस की SP के मेगाचंद्र मसामक यावना पाव असी मखाताना पिजरी अहेनबा पुलिस टीम संगसिंदुना इरांग हौरखिबा खुंजासिंग असी तखाइदुना इरांग लाक्सिलबा मतुंग डिमार्केशन तौबगी थबक असी चथखी अमदी फेंसिंग पिलर 5 अमसु युंखी हाइरे
ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯊꯦꯡꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 60 ꯍꯦꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 400 ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯍꯜꯂꯒ ꯊꯝꯂꯤ ꯍꯥꯏꯅ ꯑꯦꯗꯚꯥꯏꯖꯔ ꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯜꯊ ꯗꯣꯛꯇꯔ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯕꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯑꯃꯁꯨꯡ ICMRꯅ ꯄꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯂꯒ ꯆꯠꯅꯍꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯆꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯦꯚꯔꯦꯖꯇꯒꯤ ꯌꯥꯝꯅ ꯍꯟꯊꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯦꯠ ꯑꯁꯤ ꯆꯥꯗ 4.38ꯅꯤ꯫ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯆꯥꯗ 0.32 ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯃꯁꯤ ꯅꯦꯁꯅꯦꯜ ꯑꯦꯚꯔꯦꯖꯇꯒꯤ ꯌꯥꯝꯅ ꯅꯦꯝꯂꯕꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯌꯥꯎꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯑꯦꯚꯔꯦꯖꯒ ꯌꯦꯡꯅꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯂꯤ꯫ ꯀꯣꯚꯤꯗ-19 ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯇꯦꯁ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯂꯥꯈ 10ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 90,153ꯀꯤ ꯆꯥꯡꯗ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 60 ꯍꯦꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯑꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏ ꯄꯨꯁꯤꯜꯂꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯤꯕꯨ ꯊꯦꯡꯅꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯁꯤꯡ, ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ, ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯔꯒ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯂꯥꯏꯑꯣꯡ ꯎꯠꯊꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯚꯥꯏꯔꯁ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 400 ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯒ ꯊꯝꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯝꯐꯝ ꯑꯣꯏꯅꯅꯕ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯂꯩꯕ ꯕꯥꯜ ꯕꯕꯜꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯅꯧꯕ ꯅꯣꯔꯃꯦꯜ ꯑꯃ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯟꯂꯣꯛ 5 ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯆꯠꯊꯕꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯊꯦꯡꯅꯅꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯈꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯑꯃꯗꯤ ꯐꯒꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯂꯥꯞꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 8ꯇꯒꯤ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯍꯧꯔꯒꯅꯤ꯫ ꯂꯥꯏꯑꯣꯡ ꯎꯠꯊꯣꯛꯄ ꯑꯅꯥꯕꯁꯤꯡ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯊꯝꯅꯕ ꯂꯩꯉꯥꯛꯅ ꯈꯟꯅꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯣꯚꯤꯗ ꯅꯠꯇꯕ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯉꯥꯏꯐꯗ꯭ꯔꯤꯕ ꯑꯁꯤ ꯀꯣꯚꯤꯗꯀ ꯂꯣꯏꯅꯅ ꯍꯤꯡꯕꯁꯤꯅꯤ꯫ ꯃꯤꯄꯨꯝ ꯇꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯇꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ CFPFꯀꯤ ꯄꯔꯁꯣꯅꯦꯜ 59 ꯑꯃꯗꯤ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗ ꯃꯤꯑꯣꯏ 132 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 250 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯑꯄꯨꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 19,105 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁꯅ 2,493 ꯌꯧꯔꯦ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 19,105 ꯑꯁꯤꯒꯤ ꯃꯅꯨꯡꯗ 9,492ꯗꯤ
ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤꯅꯤ ꯂꯣꯏꯅꯅ 2,964ꯅ CRPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯄ ꯃꯁꯤꯡ 18,383 ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕ ꯃꯁꯤꯡ 65 ꯁꯨꯈ꯭ꯔꯦ꯫ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 68.10 ꯑꯣꯏꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯃꯣꯏꯕꯨꯡꯈꯣꯡꯕ ꯄꯔꯦꯡꯗ ꯂꯩꯕ ꯗ꯭ꯔꯒ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯑꯃꯗꯒꯤ ꯃꯤꯑꯣꯏ 45 ꯄꯨꯟꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯗ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯕ ꯀꯛꯆꯤꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯅ COVID-19 ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯁꯦꯟꯇꯔ ꯑꯁꯤ ꯆꯂꯥꯏꯔꯤꯕ ꯃꯤꯑꯣꯏ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 38 ꯊꯥ ꯑꯁꯤꯒꯤ 3ꯗ ꯁꯦꯝꯄꯜ ꯂꯧꯗꯨꯅ ꯔꯤꯝꯁꯀꯤ VRDLꯗ ꯊꯥꯗꯨꯅ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯍꯥꯟ ꯔꯤꯖꯜ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯄꯜ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯁꯦꯟꯇꯔ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯔꯤꯖꯟ ꯅꯍꯥꯟ ꯈꯪꯂꯕꯁꯨ ꯃꯈꯣꯏꯕꯨ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯊꯝꯅꯕ ꯂꯧꯈꯠꯄꯤꯗꯕ ꯑꯃꯁꯨꯡ ꯌꯨꯝꯂꯛꯇ ꯂꯩꯕ ꯁꯦꯟꯇꯔ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯤꯄꯥꯏꯍꯟꯗꯨꯅ ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯔꯤꯖꯜꯇ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯦꯁ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯈꯨꯗꯛꯇ ꯄꯨꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯒ ꯉꯁꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯟ ꯔꯤꯖꯜ ꯂꯥꯛꯄꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯔꯥꯡ ꯑꯃꯨꯛ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ 38ꯀꯤꯃꯅꯨꯡꯗ ꯃꯤꯑꯣꯏ 15 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯕꯥꯜ ꯕꯖꯥꯔ ꯑꯁꯤꯗ ꯋꯥꯡꯃ ꯇꯥꯕ ꯀꯩꯔꯥꯟꯕꯤ ꯑꯃꯗꯤ ꯊꯪꯅꯔꯤꯕ ꯆꯤꯡꯒꯤ ꯈꯨꯡꯒꯪꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥꯝꯕ꯭ꯔꯪ ꯑꯃꯗꯤ ꯂꯤꯁꯝꯀꯣꯛꯂꯣꯛꯀꯤ ꯃꯤꯌꯥꯝꯅ ꯂꯤ ꯑꯃꯗꯤ ꯋꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯗꯤ ꯀꯤꯍꯣꯝ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯥꯡꯖꯗꯨꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯊꯧꯕꯥꯜ ꯕꯖꯥꯔꯒꯤ ꯄꯣꯠꯐꯝ 34 ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯣꯠꯐꯝ 110 ꯑꯃꯗꯤ ꯗꯨꯀꯥꯟ 49 ꯑꯁꯤ ꯃꯤꯌꯥꯝ ꯈꯪꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯒ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯗ ꯑꯣꯄꯟ ꯂꯣꯇꯔꯤ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯁꯣꯔꯣꯛ ꯃꯊꯛ ꯀꯩꯔꯥꯟꯕꯤ ꯀꯥꯝꯕ꯭ꯔꯪ ꯑꯃꯗꯤ ꯂꯤꯁꯝꯂꯣꯛꯀꯤ ꯃꯤꯌꯥꯝꯕꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ YDSOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯕꯁꯟꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯡꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯇꯤꯟ ꯑꯁꯤ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯇꯠꯄ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯛꯃꯥꯏ ꯑꯦꯁꯤꯒꯤ MLA ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫
Ngarang ayuk pung 10 tabada Kakching District ki SP Victoria Yengkhung gi midyang makhada District Police asigi commando gi OC Inspector M Abbas Khan gi pautak matung ina commando unit Kakching gi Head Constable KH Bobona lusingba team amana Sora maning lekaida achat awok sing sek tobada mioi amadagi sapon hamnaba mangada haplaga purakpa brown sugar gram humfuga humdoi Hena Pagatle Haide, Police ki Pauda Parba Mioi Asigi Mamingna, MD Faruk, Sehikumathoi Apokpa, Tamizur Haman, Sora Maning Lekaidagini, Mioi Asidagi Dio Gari Amasu, Pangle Haide, Parba Mioi Asi Gari Amadi Brown Sugar Sing Asiga Loinana, Makataba Logi Oibatabak Sing, Lokanana Bak Aksing Police Station da, Kusina Kre Haide. Lamtam asida miyamna sizinanaba nomagi mathau taba chanaba potlam mahai marong amati mana masingi potchai puthoknaba honariba lomi singbu Manipur lenghangna akanba midyang sangbiduna makhoibu pukning thaugatpibaga loinana angamba mateng pangbirabadi hena dum pothok puthokpa ngamgani haina farmer ningthaujam ingosana phongdorakli Bishnupur district ki manung sanba kumbi terakhadagi laikhidraba ningthaujam Kam Debo Madi Ningthaujam Ongbi Tholei Leima Anigi Masanupa Manga Masanupi Ahungi Manungda Ingosana Manga Subani Pause Asiga Akhanana Unabada Farmer Ingosana Phongdorakpada Mahak Class 5 Faubadang Tamlaba Matungda Makhatana Lairik Tamba Toklaga Yumda Ahal Lamangi Mateng Pangduna Lau Uba Madi Kholgi Manamasing Thabagi Thabak Thoramsing Tauba Horaktuna Lakhi Ahanbada Mahak Lau Pari Tarulom Uduna Lau sangam amada pamphel hunbada phobot nifuma thoirom thokpa phawba yauki madugi matungda haukiba sahi 10 rom asida inkolda mana masing thaduna mahi marong puthoknaba amu thabak pakhatpa tamna hauraktuna ahanbada mahangna khangjaba matamgi mahi marong amadi mana masing tharaga puthoknanaba honabada ka hena profit phanglamde adubu Bishnupur district ki KVK gi horticulture specialist P Bijiyaga thengnarubadagi mana anauba mahimarong thabagi akhanaba knowledge kaya takpibada natana magi farm da lakpiduna matamga chunaba mahimarong sing tharaga mahi chaba kharadi phangba ngamle hainasu phongdorakhi Makadarak pada hauzik mapangi oiba pau pisari. All Assam Motor Transport Association AAMTA na COVID-19 pandemic ka mari lenana tauriba makhoigi demand sing saugatladuna Assam da kauba matam kaktaba chakaban haukre Assam Transport Minister Chandra Mohol Patawari na laipapok panumita association asiga pangthokadaba mifam ama kaukre hairi. Nagaland Civil Secretariat ta Leiba Health Department ki office October ki tarik 3 dagi hauraga pung 9 subna sil tausinkhre office asida COVID-19 positive case khara thengnabadagi khongthang asi lokhatkibani hairi. Assam Police Sub Inspector Examination ki wathok kamari lenana nomaijing numit ki ahingda Nalbari Police na Congress ki senior leader Aptab Ali Phare Haide. Haukiba pungkunga mari asida Arunachal Pradesh ta anauba COVID-19 positive case samaga kunga taruk register taukibaga loinana state asigi apunba positive case 10,995 sukre.
मिडल ईस्टकी तंगदु लेतादबगी फिवम अरब लेबाकसिंगना थुगाइरे हाइना टर्कीगी प्रेसिडेंट रिसेप ताइप इदोरगाना अरब लेबाकसिंगबु मराल सिख्रबा मतुंगदा सऊदी अराबियाना लेबाक असिगी सिटीजनसिंगदा टर्कीगा मरी लेनबा खुदिमक बॉयकॉट तौननबा खंगनख्रे केरलाबु लेबाक असिगी कोविड-19 ना ख्वाइदगी हेना साथीना सोहनबा अहुम सुबा स्टेट अमा ओइहल्ले हाइना कांग्रेस पार्टी ना केरला की हेल्थ मिनिस्टर के शैलाजा अमसुंग चीफ मिनिस्टर बिनारायी विजयनबु मराल सिख्रे श्रीलंका दा कोविड-19 केसिंग खंगौदना वांखलखिबगा लोइनना इथत लेबाक असिगी स्कूल सिंग निंगथौकाबा नुमितगी मखा ताबा नोटिस थोक्ट्रिबा फावबा हांखिरोय हाइना एजुकेशन मिनिस्ट्रीना फोंदोखरे कतर की कैपिटल दोहादा अफगान मसेल वारी सानबगी थौरम हौकिबा मतुंग नुमित कुनगनिथोइनी सुजिल्लगलबा फावबदा अफगान गवर्नमेंट अमसुंग तालिबान की महुत सिलिबा नेगोशिएशन की टीम सिंगी मरक्ता हकथेंगनना वारी सानबा लेट्री हाइरे सही कुनगमंगा हेनबगी मनुंगदा साउथ कोकेसस रीजन दा थोगलखिबा ख्वादिगी साथीबा लान गी मापनी सनबा निंगथौकाबा नुमिता आर्मेनिया अमसुंग अजरबाइजान अमना अमबु सिविलियन एरिया सिंगदा अटैक तौई हाइना मराल सिनख्रे कोविड-19 पॉजिटिव ओइख्रबा डोनाल्ड ट्रम्प हौजिकसु हॉस्पिटल दा लायंगदुना लेरी अदुबु महाकी चीफ ऑफ स्टाफ मार्क मिडोसनदी ट्रम्प मिलिटरी मेडिकल फैसिलिटी दगी अथुबा मतमगी मनुंगदा डिस्चार्ज तौरक्तुना व्हाइट हाउस दा हलकलगनी हाइना फोंदोरकली साउथ कश्मीर की पुलवामा डिस्ट्रिक्ट टेरोरिस्ट सिंगना पुलिस अमसुंग सेंट्रल रिजर्व पुलिस फोर्स CRPF की रोड ओपनिंग पार्टी अमदा अटैक सथखिबदा CRPF की मियोई अनि लेखिद्रे अमसुंग अतै अहुमना अशोक अपन नंगले लालगी फिवम खुदिंगमक्ता सैनाना कैदौंगैदसु अैखोइदगी हेनबा ngamloi हाइना इंडियन एयर फोर्स की एयर चीफ मार्शल RKS बदौरियाना निंगथौकाबा नुमिता फोंदोखरे मांगना फोर्स असी यeknaba खुदिंगमक थेंगननबा मपुंग फाना सेम सारे हाइनसु मखाताना फोंदोखी इंडिया की नेवल वारफेयर कैपेबिलिटी सिंग हेंगलहनबा खोंथांग अमदा डिफेंस रिसर्च एंड डेवलपमेंट ऑर्गेनाइजेशन DRDO ना डेवलप तौबा एंटी सबमरीन वेपन सिस्टम इंडिया ना निंगथौकाबा नुमिता माई पाकना सांगयेंग तौख्रे वाराणसी डिस्कॉम प्राइवेटाइजेशन तौनबगी प्रपोजल की मायोक्ता प्रोटेक्ट तौननबा UP विद्युत कर्मचारी संयुक्त संघर्ष कमिटी ना अपील तौखिबगी मतुंग इना उत्तर प्रदेश गवर्नमेंट की पावर डिपार्टमेंट की एम्प्लॉई सिंगना मतम कक्तबा थबक लेपगी खोंजंग हौख्रे हाइरे मखा तारकपदा सानबगी पाव निर्मला थांजमदगी तामिनसी हौजिंग मखा तारकपदा सानबगी पाव पिजरी ग्रीस की सानारोई स्टाफानोस सिसिपास अमसुंग रशिया की एंड्री रूब्लेव सही असिगी फ्रेंच ओपन ग्रांड स्लैम टेनिस टूर्नामेंट की नुपा की क्वार्टर फाइनल दा लंबा तौनरगनी लोइनना नुपी की कांगलुप्ता जेक रिपब्लिक की पेटा किटोवा अमदी जर्मनी की लोरा सिगमंसु सेमीफाइनल यौननबगीदमक क्वार्टर फाइनल दा सानरगनी इंग्लिश प्रीमियर लीग मैच अमदा ममांग सीजन की चैंपियन लिवरपूल बो
Aston Villana yamna henba mawongda panjal ani taretta maithiba pikre amaromda maming leiraba club Manchester United Tottenham Hotspur panjal taruk amada thoiba ngamkre. India da tongan by sports discipline kharagi training camp haukhrabasu table tennis masanagi oina pangthokadaba camp adu sanaroi singi maraktagi sathok sasingi khodong sadaba leiba amadi training tawfam adu mapung phana loishinba ngamdabadagi National Table Tennis Camp makhatana yeithokpa yari haina Table Tennis Federation of India gi maikaidagi fongdorakli. Germany gi tongan ba football club singna sanaba khwaidagi thak wangba laibak adugi league tournament oiriba Bundesliga gi ahum suba round gi match amada mamang season da European Champions League ki title lobangam khraba Bayern Munich ngarang athengba sanakhiba tournament asigi mari suba round match amada Hertha Berlin bu mari ahum da thoikhiba match aduda panjal mari mak Bayern Munich ki European Player of the Year takraba Robert Lewandowski na chanba ngamki. Department of Art and Culture Government of Manipur gi sentang makhada Bishnupur District ki Huyan Lalong Thangta Association Nambol Kakyaina Organize tawduna tha asigi ani dagi numit humni chupna chatharakpa thangta workshop ngarang loishinkhre haina Bishnupur District Huyan Lalong Thangta Association gi Secretary Elangbom Inaungna thadorokpa cherol amana fongdorakli. All India Football Federation ki President Praful Patel nangarang nauna miyamda utkhiba Indian Football Forward Together moto ga mari lainana fongdok khibada laibak asida COVID-19 lockdown na maram oiraga football sanabagi tongan ba tournament sing pangthoktuna lakhiba adu haudokna ba thabak paikhatlakpada I-League qualifying tournament lakpa sina ahan bakhongthang ama oiraga football gi thabak thoram pumnamak pangthoknana ba sem sare haiki. Maming lairaba football club Barcelona amasung Sevilla Spain da pangthokpa laibak adagi khwaidagi thak wangba football club singi oiba tournament ama oiriba La Liga football tournament ki ngarang athengbuda sanakhiba match amada panjal ama jannaduna draw chatkre tournament asigi toba match amada Cadiz amasung Granada shu panjal amamam channaraga mai pakpa ngamna khidre. Amadi India da COVID-19 laina laichana saitheng piduna sanabagi event sing pangthokpa yadana lakhiba du handakta India laingakna amadi BCCI na chumsinnaba warep loduna kumjalising ani kun IPL India gi hongdoklaga UAE da sanaribani madugi matungina ngarang sanakhiba tournament asigi 18 suba match da Delhi Capitals na Royal Challengers Bangalore bu run 58 da thoikre. Thagachari Nirmala hauji loisilakpada maruoiba pau amuka hana pijare. ECI na Wangoi Saitu amasung Singhat AC gi su marak ki mikhal November gi tarik 3 ta pangthoklagani haina lauthokre.
ꯑꯣꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯁꯖꯦꯁꯟꯁꯤꯡ ꯈꯪꯍꯜꯂꯛꯅꯕ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯦꯖꯨꯀꯦꯁꯟ ꯏꯁꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯚꯤꯗ-19 ꯀꯦꯁ ꯃꯁꯤꯡ 12,000 ꯍꯦꯟꯈ꯭ꯔꯦ, ꯂꯩꯈꯤꯗꯕ ꯃꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯛꯇꯨꯅ 65 ꯁꯨꯈ꯭ꯔꯦ꯫ ꯕꯥꯏꯑꯣꯐ꯭ꯂꯣꯛ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯌꯣꯛꯄꯒꯤ ꯊꯕꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯚꯥꯏꯔꯁ ꯗꯤꯁꯀꯣꯚꯔ ꯇꯧꯕꯒꯤꯗꯃꯛ ꯁꯥꯏꯟꯇꯤꯁ 3ꯗ ꯃꯦꯗꯤꯁꯤꯟꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯃꯨꯛ ꯊꯤꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯡꯗ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕꯒꯤ ꯁꯦꯜ ꯂꯧꯅꯅꯕ ꯑꯌꯥꯕ ꯄꯤꯕ ꯂꯩꯔꯝꯗ꯭ꯔꯦ, ꯄꯥꯔꯀꯤꯡ ꯐꯤ ꯂꯧꯔꯤꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯐꯝ ꯀꯧꯀ꯭ꯔꯛꯇ ꯅꯨꯡꯒ ꯇꯤꯌꯔ ꯒ꯭ꯌꯥꯁꯀ ꯆꯥꯏꯅꯔꯛꯄꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯊꯦꯡꯅꯕꯗ ꯀ꯭ꯔꯣꯔ 70 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯃꯤꯑꯣꯏ 25 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ चलो पुनः हौदोगलुरसि चलो वारेप नसि लौरुरसि मार्क्स उत्रबदि निसिंहलसि कोरोना बुथिंलसि मार्क्स उत्रबदि खंहलसि कोरोना बुथिंलसि चलो अनिबा पांथोगलसि चलो वासक अमाशक्लसि चलो पुनः थोबिनरसि अनौबा अचुंबा ओइहलसि सापुन सिजिनरसि सामथोकनि खुद सा सेंदोकनि लेपा लेपा येंगनि मार्क्स उत्रबदि निसिंहलसि कोरोना बुथिंगनि मसी अनौबा सिंगनबनि अइखोइ पुनः मायोगनगदबनि पुंसि असिगि वाजरदि वाफम असि अइखोइ इंगदबनि थ्रितरुक लापथोगलसि अनौबा खोंथांग थांगनि मियाम पुंबगि खंगनि मार्क्स उत्रबदि निसिंहलसि कोरोना बुथिंलसि मार्क्स उत्रबदि खंहलसि कोरोना बुथिंलसि मियामदा करिगुमा मतम खंगनजरी मदुदि